Manipur meeyam ashibu Karisu khanglamlaroi Umang da Leiba mi oina CBI na ubani haina haiba si chingnadaba ngamde haina JAC Againts the murder of Ningthoujam Babysana gi convenor Laishram Gyaneshori na fongdokkhre ngasi thau ground da pangthokani haina tauramba paumi singa unaba do Manipur police team amana permit yaudravadi tauba yaroi haina athingba thamlakpadagi Ningthoujam Babysana gi mayumda pangthokhi Paumi Singa Unabadu JAC ki convenor Laishram Gyaneshori na hai CBI Special Crime Branch Kolkata na chathaduna lakhiba investigation ase handak Mars ha final report pikhalakhi Makhoi na pikhalakliba report asi apenba oide amade masi JAC amade leibak miyam na yaba ngamloi mahak na makha taraduna makha tana investigation chathagadabani haikhi Chathagadaba investigation asada mamang da yaukhiba CBI Special Crime Branch Kolkata gi mihut mari yauhanba yaroi atopa thamoi sengba nupi angangi izzat pu ikai khumnaba miyoi oina yauhanbiyo Babysana leikhidaba matamda khujinda AB blood group ki e paklami haibadu CBI gi final report asada yaurakte maramaduna CBI na pirakliba report asi thajaba ngamde makhata na thijinbi kho haina fongdokhi Aikoi ngasigi tiliba khagi JAC gi membersing ima lupki ima sing amadi lairiba praja khuding makna aikoi moigi final report che akoi suya ya bangamoi aduna athuba matamda CBI na higher CBI na oirasu CBI crime branch Kolkata na oirasu athuba matamda aikoi hairiba Babysana gi case se achumba langlalang phangnanaba Magi justice se phangnabagi damakta athubada further investigation chathabiu Nakhalamoromda JAC gi co-convenor Sapam Supangar na fongdorakpada leibak miyam amadi JAC na CBI gi report ngaiduna leikhiba dugi ona dainabada report oina pikhalakle haujikti Manipur governor amadi Prime Minister Narendra Modi da ayiba cherol oina tharagani haina fongdokhi Karigidamagta no IOC sahi amma anisi ki manungda hongala da honge bese aduna masi conspiracy laire aduna honorable prime minister government of India ki da koina JAC na athuba matamda governor of Manipur ki through the koina memorandum ama hairiba mogi final investigation report to gi maramda kogi learned na detail study tawraga koi thargani necessary action ta khotaba amadi director CBI da CBI ju yaragadi paisa paiba degi khara misang mi khai misang sangan leiba minister MLA gombagi meeting ji kaning bagi wakhan je moida leibani na moisi aikoi praja ma oina aikoi na para soba ma tambi baga loina na hek ngamba bawda thabak si chumna ba puthomina ba aduga loina na supreme court ta chatpa taraga su engkin gi saru maige degi soidana maki chauna saru ya jagani haibo wafamsi ima thamchaki Kilgi active president Laurembam nganbina fongdorakpada CBI asisu senjau paiba MLA minister singi maikaida leirabra achumba singbu nathaiga haibasi chingnadaba ngamde Babysana misi asigi matangda makhata na thijinduna asengbadu leibak miyamda khanghan gadabani haina fongdokhi